Sifong ki batuan tuan Manipuri sifong sing ki maruebi ipau sing myam na thamjage ahanbada huyelan pawda ki lokochara kana myam na thamjage masagi nupi tamthina phuduna hatna ba honaramba nupa ma police na fari Mizoram da masagi loina bi nupi bu tamthina phuduna hatna ba honaramba masagi sai kunga mangarom suraba nupa ma police na phaba gam kibaga loina na women's commission mo ki matakta su moto case ma register tokra hadi hiramasiga mari lainana Siahat district ki SP BL Lura Hozel na fungdo kiba thaudo si ho kiba leba pokon numiki numidang na thokibani thaudo thokiba matamda Matei manao animak ngaokhi Matei manao khatnabagi video du live oina thengnabadagi police na mapamadu do khudaka sangsinduna nupi edu bukan bangam kibani video du da nupa du ngauraga ma ki nupi da mayana sikpa amadi khongpak na kawu ki matamadu nupi edu gi mananganda apikpa anga ama sakpo boki thaudu asida sienariba laramdin sangana office tagi halakpa matamna ma ki nupi edu mayumda leram kide ma ki loina bi du ma ki mayum manak na leba illegal oina yuyonba imung adu leram thenaki mafum aduragi makhoi ani mayumna lakminaki adubu mayum yorkpa matamda Lalam din sangana ma ki loina bi du yu thakle haiba khangmangam lakhibani Lalam din sangana masasu yu ngauraga lakhibana maram moiraga ma ki nupi du otnai bi thabadu sathakibani haidi adumaina ma women's commission na thaudo si yam haksina lawbo loina na thaudo si da senari ba Lalam din sanga gi mathak case lokhat khibaga loina na victim oiribi mama madi angangbu first aid piraba matung imung manungi miyoi singda khushina kre haide su pawsna phungdorakli Makasa tharakpoina to papawmana police custody digi miyo ahum nanthok tuna senkre rape amade murder case ta sienaba miyo ama yauna puna miyo ahum court puthokna ba laklaba matung hearing sa thadringa gi mamangna mapam madragi nanthok tuna senkre hana report sing haidi report sing sigi matung ina police custody digi nanthok tuna senkre ba miyo sing adudi Raju Baruwa Elias Garza amadi Zatin Tamuli amasum Sunati Dasni makhoi ahum Daku Khanagi Subdivisional Judicial Court ki mamang na puthokna bigidamak purakibani adubu hearing sathadringaida makhoi ahumadu court house aduda leiba toilet manungda sen kibaga loinana toilet adugi thongnau dagi songthoktuna sen kibani police na khudaki oina makhoi sing adu phana bu khonaraba sumai papangam kide nantoktuna sen khraba mi ahum adu phana bigidam state police ki mekedi akan ma section thorang lokhat pahokre hairensu pawsna phongdorakli Maka satarakpoina topa pawmana August kungataruk phawgi manungda lale haina sengdorakadabani haumi kumza English ngamaga samapan maudraga hundagi me ahungi mitay amati muslim pangal anigi marakta thooningdaba thawdok thokibadu matamdura laikiba Pauramlen apun bahai belup aduna thokanbani haina muslim gi lup taragataruk ki wangang loi oidiba SM Zalal UMMWDO gi president Anwari Nurjahana phongdokibadu thasi August kungataruk phawgi manungda miyam khangna lale han sengdorakadabani hariba matamasi phawgi manungda sengdoraktrabdi mari lainaba authority amadi court wokalagani haina Federation of Haumi gi president sapamsa Jadumani na khuyek piduna thadorakpa sirol amana phongdorakli kumjai English ngama samapan maudraga humdoi me ahungi haurakpam karino English ngama samapan maudraga humdoi sei haurakpada lamdam sigi puariga sagonaba wangoida laidiba Sati Kongnang Maithaki Yaripo Kaithil Nomagi Saratanduna Masa Thaknaba Kaithil Pot Yoluraga Mayum the Halakpigi Mitay Nupi Ama Ikai Kumnaba Manki Singai Singda Ladiba Imoinu Imagi Laisang Manunda Makoina Sanaba San Siembagi Sarusang Langsinduna Kunaish the Singna Kibagi Paun Koleki English Singama Samapan Maudragum Duigi Lamta Yauksang Hobunumita Laisang Tem Wang Matavada Lebi Say Taragamanga Ngai Mitay Nupi Masama Bul Mi later Bigitanza Lauraga AMD Amuna Nupi Webigi Kaikumaba Manki Mama Mapana Numit Hagum Yang Zaribi Masagi Mataududa Koshau Narabalakai Miamna AMD Amugi Yum the Sang Shilubuda Numai Kapturakuda Okram Sana Amadi Loremam Shubol Numain Panki Okram Sana Matam Kraking Lamlaga Lakide Aduga Loremam Subolna Soinai Duna Ngasisu Lady Yamna Nuaitabama Oina Ikai Kumnaba Mangan Vikrabi Nupi Masadusu Wakalgi Lainana Maram Orega Lakidre To Libet Hawdok Singna Kusauna Duna Lady Ngada English Singamasapan Maudrago Humdogi Me Ahumda Lilong the Numai Lalonba Muslim Pangalamana Numai Pigani Haina Selok Sinkraga Numai Pida beginning I Sangdan Narakota Toki Bene Hainaki
aduna ing lising ama samapan maudrago humdoi thaudoka hiram amatada matamdugi pauramlen apunbaga mari lenadi haibesi matam dumaktada miyamna khangnakrabani lan hekta haijilaga mitei khunai pangthanaba pauramlen apunbagi president oirambada taishingani lauribasi taraina lauroi haiden pausna phongdorakli loisilakpoina topa paung tang myamna thamjaramge BJP na Lok Sabha mikhalgi phi sema hore parliamentary board amasung CEC nauna semkhre Union Minister Nitin Gadkari amasung Madhya Pradesh ki Chief Minister Shivraj parliamentary board gi lauthokre Housing Labor Home Minister Oiraba Amit Shah na BJP ki National President Oiringe August kungataro English ngani gataraga mari da semkiba party siki khwaidagi thawangbu warep launabagi body ama oiriba parliamentary board amasung party siki Central Election Committee CEC ngasi nahunana amu reconstitute tawba loinana khutna lamba phangjilaglaba kumja English ngani ga kunga mari da pangthokodariba leba sigi Lok Sabha mikhalgi phi sema haukiba loinana housing unions road transport amasung highway gi minister oiriba Nitin Gadkari amadi Madhya Pradesh ki Chief Minister Shivraj Singh Chauhanbu BJP ki khwaidagi thakwang body sing asidagi lauthokre BJP na ngasi party sigi parliamentary board amasung CEC bu sai nipan gi matungda na haunana semdok sadoktuna reconstitute tawkriba sina lakriba Lok Sabha mikhalda party sina mamangda thengthang anirakta mayona kiba mikhalani sigi result gi hena phagat lakadra natragana thagwang laba body anisigi mihut sing sindok sinjin tawrakli basina on taina result piraktuna party sigi phibam hanadagi mayeng tarakadra haibigi wafam leba sigi political circles sinda sibon ngang na horakle adumainama khwaidagi pumsum sumlaba paw amagi matungina ngasi BJP gi parliamentary board amsum Central Election Committee nauna reconstitute tawduna hanadagi body singa sigi maruoiba miyoi sing oirakliba Union Minister Nitin Gadkari amsum Madhya Pradesh ki Chief Minister Shivraj Singh Chauhan lauthoklaga makhoi gi muhutta anauba mihut sing hapsin kiba thawong asima Prime Minister Narendra Modi na hakhengnana khutchangduna tawkhibani haidi amabu oirabasu ngasi party gi maruoiba board ani nahaunana semdok sadoktuna amuhana semkriba simakti kumja English ngani ga kunga mari da pangthokadoriba Lok Sabha mikhal gidam party asina sapsana phi semba haubugi thaurang ne hari ngasi nauna reconstitute tawkhiba parliamentary board asida hapsin kiba mihut singna Union Minister Sabananda Sonowal party gi other backward classes OBC Morsa gi lusingma ke Lakshman Hanagi MP Sudha Yadav amasum Hanagi Union Minister Shityanarayan Zatiya yauri duga BJP ki khwaidagi wangba body asidagi Union Minister oiriba Nitin Gadkari lakthokiba simakti mahakna numit khrani ki mamangda masagi party su oiriba BJP gi leadership ki thabak thawang singi matangda miyamna mamangda phongna pikibu wafam kharadigi oigene haina thajanari Mamang thada Nagpur pangthokiba miyam tinma thoram amada Union Minister Nitin Gadkari na Mahatma Gandhi gi matamdagi hauraduna politics habi social movement gi saru ama oiduna lakhibani haujikti politics na leba sibu semga sagatpada amasum saka thorangi thabak singlom da hena mai unsilakpane dubo hauji khoina oriba politics ki masa asidi power paiduna laina bakaktangi oina tawre haba wafam phongdokhibane hari Union Minister Oibadana BJP gi maru oiba national leader amasu oiriba Nitin Gadkari bu party gi parliamentary board amasum Central Election Committee dagi lakthokhibagi matana Congress ki makokthongbu lusingba Jairam Ramesh na phongdokhibda ahanbada Rajnath Singha bu lakthokraba matung haujingna Nitin Gadkari amuk lakthokliba si BJP manungda climate change lairakle habgi khudam ama oirabra hangki BJP ki Central Election Committee asi nahaunana reconstitute tawkiba adu da body asi ki members sing oina yawhan kiba masak naiba mi sing manuna Union Minister Bhupendra Yadav handakta lingkiba Maharashtra lenga ki Deputy Minister Devendra Fadnavis hanagi MPO Mathur Women's Wing ki Chief Banathi Srinivas yauri dugo lakthoklaba singi manungdana hanagi Union Minister sing oira Thanwas Hussain amasum Oram na singbu yauri haiden paus na makatana phongdorakli haujikoina di miam paus matasa lusinjarage amasum miam pun anawbam dit ngamina sena sinel sigi mekedi ki thamjari and thank you